Maishani aidi langbangi natte nangna ngairiba poinugi amingba nungsado oihanbigano leibak leido pamjede leimaigi leirang oigani aidi uthakta pombi u thambal changdamna bigano thajaga namitki mapal nanganjabani mangal yaudaba asiba graha amagum oigani aidi korongdo pumnamakna mapal tangbado angam hatoknaba kanglop naiba miyoibani singnaba muknaba oizaba thiba miyoiba singi machatne simana phai leite ahenba pamba lamchat miyoibagi itihasta anauba natte miyoina pokpadudi araibani luribadi miyoiba oina hingbaduni masadu pura laisalaglaga tonda munna yenglei tondo mapukning yam nungsibagum haizari ichemsibi mana pibiraklaga ai kada chatbani masibu soiduna tahorabadi khanna aina lakthoklaga thamjarambani marup singai tuna leibanina aidi kada gi thokjare aige loina bi ibe masina mana gi kada gi sandrem bi puduna thokibado lono uzahobani tungda leplamba ton gi chana bido nolukna tapna hai achumani manau ibungo imin magna uzahobani ibe masana na poto ran kibani onthokpo oire aten ba mikop kharanduda merabadi sugumba wari si haina phate adubu mangda kapladuna lepliba tongi maithong yengi amaromda tonbu thajaroidabagi maram leite maramdi laizana khutling bai mungi machasi oiramladi imungi pressure na amana amabu yeknaduna amana magi fattanaba mingchat thina basinbagi oithokpa lei adubu laizada icham chambani tona muknabagi maram leite khalle khanpham thokpado khanmani wakhal ngya khalamlaga mera balai sada yenglei nupidu ma bu hana yengduna leirammi atopa kana oiramlabadi magi leisabe mi koksinlaga phazillo haina ya thang tawkhragani adubu mera ba chimbaldu ipan palli achum aran hangbaleite atoba mina hairadi pumnamang achumbani adubu mera ba matindo amuktang yotharaga laisagi nakta tapna tapna changsilai sanai be mado meeting fat thaidoki ma mera bu yengkhidre lepsila imanakta mahungsago manak nakna lepa nupadogi mataudo nakna lepto nanglei kari yuralino khanging le ilaisado thamoide yamna ngakna noi achum aran natte hanglibado huranbagi maram hanglakpani maduna takpani merabana tongi wabu ya thokle kanagumbi ama oiramlabaso asing mahaiduna malade khangangani kaptuna asing mahaijagani adobo kanagumbi natte made ibe masanani milududa pi merik ama phauba chendaba makhai khumlei maram leite huranbagi maram leitana mi mapod hobe abrane lepiba huranbagi maramdusu manawi bongona lepiyo tasengna sauning lakni nupado soikre lankre haibagi mahot manga kanna leplibado ubada nawbada khangyeng yenglei nawba iteimako tongda lepliba nawbasu ipapa khale madi horakpadagi khangkhrabani warido manungda karino ma leire haiba tonbu thajadi habadi natte adubu laisana adugumbado tawroi habasu khangi meraba tawfum khangde tongi mamangdi ikaiba phawi konungdagi lakpa mina asigumba thabak ama pangthoklami haibasida ma ikaikhre masimakna tonda onsilaklaga tablapna haire hayeng nang yaun chatlaga nangya pamba yengse ngasi pendabasigi oina hayeng nangi na khutna pami thinba khuding aina piba taredana harau balot sin mangamde momo nok na khumjai yambungi wahiduna apien mane aigi kari swachade yambunga harau tathok tasin tawraga hingbadudagi hena ayya pamba leisade asi hairamlaga ton tuminna lepliba laisada onsilaga makhatai mana fana tapthaduna so khontokto karino matawri haina singna chalo huranbagi tarani mapugi no mahaiba wahai amadi leibani nangi leiriba phibamduna huralakpa soidana oiramgani aduba hinba pamgano ibe masana karigumba nangna ningthijana haiba oiramlaba madudagi hena aina pigani batungdadi sugumba konungi mai khunaba thabak singano ngasigi oinadi chemsibi amagi ma yenglaga aina nangbu ngakpirabani mana suktaw tawdaba thabak amabu kit namduna nganglibado taraso laisa mong hade
ꯊꯃꯣꯏ ꯃꯅꯨꯡꯗꯗꯤ ꯀꯔꯝ ꯇꯧꯔꯝꯒꯗꯕꯅꯣ ꯍꯥꯏꯕ ꯀꯅꯥꯅꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯃꯔꯥꯠ ꯁꯤꯕꯤꯔꯦ ꯍꯥꯏꯅ ꯀꯞꯄꯗꯨꯁꯨ ꯇꯧꯗꯦ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯂꯒ ꯂꯩ ꯏꯀꯥꯏꯕꯁꯤꯗꯒꯤ ꯃꯥꯕꯨ ꯀꯟꯕꯤꯅꯕ ꯀꯅꯥꯕꯨꯁꯨ ꯃꯥꯅ ꯉꯥꯏꯔꯨꯗꯦ ꯑꯗꯨꯒꯨꯝꯕ ꯃꯇꯧ ꯑꯗꯨꯅ ꯇꯣꯟꯕꯨ ꯍꯦꯟꯅ ꯃꯩ ꯍꯥꯞꯄ ꯑꯣꯏꯅ ꯊꯣꯛꯂꯦ ꯑꯐꯕꯒꯤ ꯀꯥꯔꯠ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯝꯕꯗꯣ ꯈꯥꯡꯕ ꯉꯝꯃꯛꯇꯗꯨꯅ ꯃꯩꯔꯥꯕꯗ ꯑꯣꯟꯈꯠꯂꯒ ꯍꯥꯏꯔꯛꯏ ꯃꯥꯕꯨ ꯂꯥꯜꯍꯟꯕꯤꯌꯨ ꯌꯥꯝꯕꯨꯡꯃꯛꯅ ꯄꯤꯔꯛꯄ ꯈꯨꯗꯣꯜꯕꯨ ꯃꯥꯡꯈꯤꯕꯗ ꯑꯩꯒꯤ ꯊꯃꯣꯏ ꯁꯣꯛꯄꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯕꯁꯨ ꯌꯥꯝꯕꯨꯡꯗ ꯂꯥꯜꯍꯟꯕꯤꯌꯨ ꯃꯩꯔꯥꯕ ꯒ꯭ꯌꯥꯟ ꯃꯝꯃꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯅꯤꯡꯉꯥꯏ ꯃꯥꯒꯤ ꯍꯩꯅꯕ ꯑꯣꯏꯗꯦ ꯑꯃꯔꯣꯝꯗ ꯇꯣꯟꯒꯤ ꯋꯥ ꯇꯥꯁꯤꯟꯅꯗꯕ ꯌꯥꯗꯦ ꯑꯔꯥꯏꯕ ꯏꯃꯨꯡ ꯅꯠꯇꯦ ꯃꯈꯣꯏꯕꯨ ꯌꯥꯅꯕ ꯃꯈꯣꯡꯗ ꯇꯨꯗ꯭ꯔꯕꯁꯨ ꯃꯈꯣꯏꯒꯤ ꯋꯥꯗꯤ ꯀꯣꯅꯨꯡꯗ ꯃꯔꯨ ꯑꯣꯏ ꯋꯥꯔꯤꯗꯣ ꯑꯃꯗꯒꯤ ꯑꯃꯗ ꯁꯝꯅꯔꯛꯂꯒ ꯇꯤꯜꯂꯤꯕ ꯃꯌꯥꯝꯗꯣ ꯍꯨꯞꯆꯤꯜꯂꯛꯂꯅꯤ ꯈꯜꯂꯨꯕꯗ ꯃꯩꯔꯥꯕ ꯁꯣꯔ ꯇꯞꯅ ꯍꯣꯟꯊꯔꯒ ꯂꯥꯏꯁꯤꯗ ꯌꯦꯡꯂꯛꯏ ꯍꯥꯏꯔꯤ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯤꯁꯦ ꯅꯉꯣꯟꯗꯅꯦ ꯀꯅꯥꯗꯁꯨ ꯌꯦꯡꯗꯦ ꯂꯥꯏꯁꯤꯗꯣ ꯃꯈꯣꯏꯒꯤ ꯄꯥꯎꯈꯨꯝꯁꯨ ꯄꯤꯗꯦ ꯁꯅꯥ ꯑꯗꯨꯒꯤ ꯋꯥ ꯇꯣꯛꯂꯒ ꯃꯥꯒꯤ ꯃꯇꯧꯅ ꯃꯩꯔꯥꯕꯕꯨ ꯍꯦꯟꯅ ꯁꯥꯎꯍꯜꯂꯤ ꯂꯥꯜꯂꯦ ꯍꯥꯏꯌꯨ ꯍꯥꯏꯔꯤꯁꯦ ꯅꯉꯣꯟꯗꯅꯦ ꯃꯅꯥꯎ ꯏꯕꯨꯡꯉꯣꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯒꯤ ꯑꯩꯕꯨ ꯍꯤꯡꯅ ꯍꯤꯡꯅ ꯃꯩ ꯊꯥꯕꯤꯌꯨ ꯂꯥꯜꯂꯦ ꯍꯥꯏꯕꯗꯤ ꯉꯝꯖꯔꯣꯏ ꯈꯣꯟꯖꯦꯜꯗꯨ ꯈꯖꯤꯛꯇ ꯐꯥꯎ ꯅꯤꯛꯇꯅ ꯃꯈꯧ ꯄꯣꯡꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯇꯣꯟ ꯂꯥꯏꯁꯤꯕꯨ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯔꯥꯏꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦꯗꯅ ꯌꯥꯝꯅ ꯉꯛꯏ ꯃꯇꯧꯗꯣ ꯃꯩꯔꯥꯕꯗꯤ ꯉꯛꯂꯨꯗꯦ ꯋꯥꯍꯩ ꯑꯁꯤꯃꯛ ꯃꯥꯅ ꯑꯦꯛꯁꯄꯦꯛ ꯇꯧꯈꯤꯕꯅꯤ ꯇꯧꯐꯝ ꯈꯪꯂꯛꯇ꯭ꯔꯗꯨꯅ ꯅꯥꯎꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯦ ꯋꯥꯐꯝꯁꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯈꯟꯅꯕ ꯄꯥꯝꯃꯤ ꯏꯇꯩꯃꯀꯧ ꯑꯗꯨꯒ ꯃꯇꯥꯡꯗꯨꯗ ꯆꯞ ꯂꯦꯞꯂꯒ ꯂꯥꯏꯁꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯋꯥꯍꯩꯗꯨ ꯃꯈꯥ ꯇꯥꯏ ꯉꯁꯤꯗꯒꯤ ꯅꯪ ꯀꯣꯅꯨꯡꯗ ꯂꯩꯕ ꯌꯥꯔꯣꯏ ꯃꯄꯥ ꯃꯆꯥ ꯇꯣꯈꯥꯏ ꯇꯥꯍꯟꯕ ꯃꯤ ꯑꯃꯗꯤ ꯑꯣꯏꯔꯣꯏ ꯀꯀꯥ ꯆꯥꯎꯕꯗꯣ ꯅꯪꯅ ꯍꯟꯈꯤꯕꯗ ꯈꯪꯍꯜꯂꯣ ꯍꯧꯖꯤꯛꯇꯗ ꯅꯨꯄꯤꯗꯣ ꯃꯩꯔꯥꯕꯗ ꯃꯤꯠꯌꯦꯡ ꯊꯝꯃꯛꯂꯦ ꯋꯥꯈꯜꯗ ꯈꯜꯂꯤ ꯆꯨꯝꯃꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣꯁꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇꯦ ꯃꯕꯨꯛ ꯐꯠꯇꯦ ꯃꯤꯒꯤ ꯋꯥ ꯇꯥꯗꯦ ꯑꯆꯨꯝ ꯑꯔꯥꯟ ꯌꯦꯡꯗꯦ ꯁꯛꯇꯤ ꯈꯛꯇ ꯄꯥꯝꯃꯤ ꯃꯤꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯥꯒꯤ ꯄꯨꯝꯅꯃꯛꯀꯤ ꯇꯨꯡꯗ ꯊꯝꯃꯤ ꯃꯁꯥꯒꯤꯇ ꯈꯜꯂꯤ ꯑꯅꯤꯡꯕ ꯇꯧꯏ ꯑꯆꯨꯝ ꯑꯔꯥꯟ ꯌꯦꯡꯗꯦ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯌꯦꯡꯂꯛꯂꯕꯅꯤꯅ ꯃꯩꯔꯥꯕꯅ ꯊꯃꯣꯏꯗ ꯉꯥꯏꯔꯤ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯈꯟꯅ ꯑꯇꯦꯟꯕ ꯃꯇꯝ ꯑꯃ ꯄꯤꯔꯒ ꯂꯦꯞꯂꯤ ꯇꯨꯡꯗ ꯂꯦꯞꯂꯤꯕ ꯅꯥꯎꯕꯗꯤ ꯃꯤꯀꯨꯞ ꯈꯔꯗꯨꯗ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧꯁꯤꯡꯗꯣ ꯀꯥꯡꯂꯝ ꯆꯦꯟꯈꯠꯂꯛꯂꯦ ꯃꯥꯅ ꯈꯪꯉꯤ ꯃꯩꯔꯥꯕꯒꯤ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯋꯥꯍꯩꯗꯣ ꯍꯨꯔꯥꯟ ꯆꯤꯟꯊꯤꯒ ꯃꯔꯤ ꯂꯩꯅꯗꯦ ꯑꯗꯨꯕꯨ ꯀꯔꯤꯒꯤ ꯑꯗꯨꯛ ꯁꯥꯎꯅꯤꯡꯂꯗꯨꯅ ꯆꯍꯤ ꯀꯌꯥ ꯀꯣꯅꯨꯡꯒꯤ ꯃꯤ ꯑꯣꯏꯗꯨꯅ ꯂꯩꯔꯛꯂꯕ ꯆꯥꯎꯕꯒꯤ ꯃꯥ ꯌꯦꯡꯗꯕꯅꯣ ꯋꯥꯈꯜꯗ ꯃꯊꯟꯇ ꯁꯣꯟꯖꯩ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯁꯤꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯃꯥ ꯈꯛꯇ ꯅꯠꯇꯦ ꯃꯩꯔꯥꯕ ꯉꯥꯎꯔꯕ꯭ꯔꯥ ꯈꯜꯂꯤꯕꯗꯣ ꯉꯥꯍꯥꯎ ꯉꯥꯍꯥꯎ ꯆꯠꯂꯤꯉꯩ ꯇꯧꯔꯤꯕ ꯃꯇꯧꯁꯤꯡ ꯑꯗꯨꯕꯨ ꯁꯣꯏꯗꯨꯅ ꯎꯕꯗꯒꯤ ꯃꯈꯣꯏꯗꯒꯤ ꯂꯥꯞꯇꯛꯅ ꯂꯦꯞꯂꯒ ꯀꯨꯝꯍꯩ ꯌꯦꯡꯂꯝꯕ ꯂꯤꯌꯣꯁꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯍꯩ ꯃꯍꯤꯗꯨ ꯊꯛꯇꯦ ꯄꯥꯏꯕꯗꯃꯛ ꯄꯥꯏꯔꯤ ꯃꯥꯅ ꯑꯗꯨ ꯀꯨꯞꯊꯅ ꯌꯦꯡꯂꯤꯕꯗꯣ ꯑꯇꯩ ꯀꯅꯥ ꯅꯠꯇ꯭ꯔꯦ ꯆꯨꯝꯅ ꯆꯨꯝꯅ ꯑꯔꯥꯟꯕ ꯇꯥꯕꯒꯤ ꯃꯥꯏꯊꯣꯡ ꯑꯃꯗ ꯂꯦꯞꯂꯤꯕ ꯂꯥꯏꯖꯕꯨꯅꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯥꯒꯤꯗꯃꯛ ꯂꯦꯞꯄ ꯉꯝꯕ ꯀꯅꯥ ꯂꯩꯇꯦ ꯃꯅꯥꯛꯇ ꯃꯅꯥꯎ ꯏꯕꯨꯡꯉꯣꯅ ꯃꯄꯥꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯑꯗꯣ ꯀꯛꯄ ꯉꯝꯕ ꯀꯅꯥ ꯂꯩꯇꯦ ꯑꯗꯨꯕꯨ ꯉꯝꯒꯅꯤ ꯀꯅꯥꯅ ꯉꯝꯒꯅꯤ ꯀꯔꯤꯒꯨꯝꯕꯗ ꯀꯅꯥ ꯂꯩꯖꯗꯕꯤ ꯑꯃꯒꯨꯝ ꯂꯦꯞꯂꯤꯕꯤ ꯃꯍꯥꯛ ꯑꯗꯨꯅ ꯂꯤꯌꯣꯒꯤ ꯃꯆꯜ ꯑꯣꯏꯔꯝꯂꯕ ꯁꯣꯏꯗꯅ ꯀꯛꯄ ꯉꯝꯒꯅꯤ ꯂꯤꯡꯂꯤ ꯍꯥꯏꯔꯤꯕ ꯈꯨꯃꯟꯒꯤ ꯏꯃꯨꯡ ꯀꯔꯤꯁꯨ ꯅꯠꯇꯦ ꯅꯤꯡꯁꯦꯟꯒꯤ ꯃꯥꯡꯗ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯂꯩꯖꯕ ꯏꯃꯨꯡ ꯑꯣꯏꯔꯝꯕꯅ ꯅꯤꯡꯊꯧ ꯁꯥꯒꯩꯅ ꯑꯗꯨꯛ ꯂꯥꯏꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯂꯣꯏꯅꯃꯛꯅ ꯈꯪꯉꯤ ꯅꯤꯡꯁꯦꯟꯒꯤ ꯏꯃꯨꯡꯗ ꯁꯤꯡꯅꯔꯨꯕ ꯃꯤꯀꯨꯞꯇ ꯃꯅꯤꯄꯨꯔ ꯇꯪꯈꯥꯏ ꯇꯥꯒꯅꯤ ꯆꯤꯡꯅ ꯀꯣꯏꯅ ꯄꯟꯁꯥꯕ ꯆꯤꯡꯃꯤꯅ ꯀꯣꯏꯅ ꯄꯟ ꯉꯥꯛꯄ ꯍꯥꯏꯅꯔꯤꯕ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯕꯥꯛꯁꯦ ꯅꯤꯡꯁꯦꯟꯒꯤ ꯃꯕꯨꯛ ꯌꯦꯛꯈ꯭ꯔꯕꯗꯤ ꯑꯔꯦꯝꯕꯅꯤ ꯆꯤꯃꯤ ꯈꯨꯗꯤꯡ ꯅꯤꯡꯁꯦꯟꯒꯤ ꯇꯨꯡꯗ ꯂꯦꯞꯈꯤꯗꯨꯅ ꯇꯝꯄꯥꯛꯇ ꯇꯥꯕ ꯇꯝꯃꯤꯁꯤꯡ ꯄꯨꯈ꯭ꯔꯤꯗ ꯌꯣꯛꯄ ꯉꯥ ꯑꯣꯏꯒꯅꯤ ꯐꯥꯅꯤꯡꯕ ꯃꯇꯝꯗ ꯐꯥꯒꯅꯤ ꯆꯥꯅꯤꯡꯕ ꯃꯇꯝꯗ ꯆꯥꯒꯅꯤ ꯑꯗꯨꯕꯨ ꯁꯣꯟꯖꯕꯇ ꯃꯉꯥꯏꯔꯦ ꯈꯟꯖꯔꯒ ꯃꯇꯣꯛꯂꯦ ꯀꯔꯤꯁꯨ ꯊꯣꯛꯅꯗꯕ ꯅꯨꯄꯤꯃꯆꯥ ꯑꯗꯨꯕꯨ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯃꯤꯅꯨꯡꯁꯤꯗꯨꯅ ꯂꯝꯖꯤꯡꯂꯒ ꯀꯣꯟꯁꯤꯜꯂꯨꯕꯒꯤ ꯃꯊꯧ ꯃꯥꯒꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯂꯤꯌꯣ ꯀꯔꯤꯒꯤꯅꯣ ꯈꯪꯗꯕ ꯏꯍꯨꯜ ꯑꯃꯅ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯜꯂꯛꯂꯦ ꯃꯥꯒꯤ ꯀꯅꯥ ꯂꯩꯇ꯭ꯔꯕꯁꯨ ꯀꯩ ꯑꯃꯣꯝꯒꯨꯝꯅ ꯃꯁꯣꯡ ꯐꯟꯅ ꯂꯦꯞꯂꯤꯕꯤ ꯃꯍꯥꯛ ꯑꯗꯣ ꯊꯃꯣꯏꯗꯗꯤ ꯑꯀꯤꯕꯅ ꯌꯣꯝꯂꯝꯒꯅꯤ ꯈꯜꯂꯨꯕꯗ ꯄꯤꯔꯥꯡ ꯃꯔꯤꯛ ꯑꯃ ꯇꯞꯅ ꯁꯤꯟꯊꯔꯛꯂꯦ ꯃꯈꯥ ꯇꯥꯅ ꯌꯦꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯃꯥꯏꯗꯨ ꯅꯥꯀꯜ ꯑꯃꯗ ꯑꯣꯟꯊꯣꯛꯂꯒ ꯂꯩ ꯃꯅꯨꯡ ꯀꯟꯕ ꯅꯨꯄꯤ ꯑꯗꯣ ꯆꯤꯝꯕꯥꯜ ꯂꯦꯡꯈꯤꯗ꯭ꯔꯕꯗ ꯃꯩꯔꯥꯕꯒꯤ ꯉꯥꯏꯕꯒꯤ ꯃꯇꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯂꯥꯏꯖꯕ ꯑꯃꯨꯛꯇꯪ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯍꯨꯠ ꯂꯩꯊꯣꯛꯇꯨꯅ ꯇꯣꯟꯒꯤ ꯈꯨꯗꯥꯡ ꯇꯥꯞꯄꯥꯏ ꯆꯠꯀꯗꯕꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯅꯥꯎꯕ ꯇꯥꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ ꯋꯥꯐꯝꯁꯤ ꯌꯥꯝꯕꯨꯡꯗ ꯍꯪꯒꯠꯂꯣ ꯆꯨꯝꯅꯇꯪ ꯈꯪꯍꯜꯂꯨ ꯍꯥꯏꯕꯅꯤ ꯑꯩꯒꯤ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ ꯍꯥꯏꯌꯣ
ꯑꯗꯨꯒ ꯉꯁꯤꯃꯛ ꯀꯀꯥ ꯆꯥꯎꯕꯒꯤ ꯏꯃꯨꯡ ꯀꯣꯅꯨꯡ ꯊꯥꯗꯣꯛꯅꯕ ꯁꯤꯜꯂꯨ꯫ ꯅꯥꯎꯕꯒꯤ ꯍꯣꯏ ꯍꯥꯏꯕ ꯋꯥꯗꯨꯐꯥꯎ ꯇꯥꯔꯝꯗ ꯇꯣꯟꯒꯤ ꯈꯨꯗꯥꯡ ꯆꯤꯡꯂꯒ ꯈꯣꯡ ꯊꯥꯡꯕ ꯍꯧꯏ꯫ ꯃꯥꯅ ꯁꯥꯎꯔꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯁꯥꯅ ꯈꯟꯊꯣꯛꯐꯝ ꯈꯪꯗꯦ꯫ ꯍꯨꯔꯥꯜꯂꯝꯅꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯑꯆꯨꯝ ꯑꯔꯥꯟ ꯃꯩꯔꯥꯕꯅ ꯊꯣꯏꯅ ꯈꯟꯗꯦ꯫ ꯃꯅꯨꯡ ꯀꯟꯗꯨꯅ ꯂꯦꯞꯍꯧꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯧꯅ ꯃꯥꯕꯨ ꯁꯥꯎꯍꯟꯕꯅꯤ꯫ ꯈꯣꯡꯀꯥꯞ 2-3 ꯊꯥꯡꯕꯒ ꯆꯞ ꯂꯦꯞꯄꯤ꯫ ꯎꯔꯦ ꯃꯇꯩ ꯕꯦꯝꯃꯅ ꯃꯈꯣꯏ ꯇꯝꯅ ꯂꯥꯛꯂꯤꯕꯗꯣ꯫ ꯀꯅꯥꯅꯕꯨ ꯄꯥꯎ ꯄꯤꯕꯅꯣ ꯇꯨꯡꯗ ꯔꯣꯕꯠ ꯌꯥꯎꯔꯛꯂꯤ꯫ ꯕꯥꯅꯨ ꯂꯩꯃꯅ ꯆꯤꯡꯕ ꯀꯅꯥꯁꯨ ꯎꯗꯦ꯫ ꯅꯨꯡꯁꯤ ꯎꯕꯗ ꯇꯣꯟ ꯈꯧꯇꯛ ꯆꯥꯏ꯫ ꯑꯗꯨꯕꯨ ꯔꯣꯕꯠ ꯌꯥꯎꯔꯛꯄꯅ ꯈꯔꯗꯤ ꯁꯥꯐꯕꯒꯨꯝ ꯇꯧꯏ꯫ ꯃꯈꯣꯏꯅ ꯌꯦꯡꯅ ꯒꯝ ꯆꯪꯁꯤꯜꯂꯛꯂꯤ ꯅꯨꯡꯁꯤ꯫ ꯃꯩꯔꯥꯕꯅ ꯇꯣꯟꯒꯤ ꯃꯈꯨꯠ ꯄꯥꯏꯔꯒ ꯂꯦꯞꯂꯝꯕ ꯎꯕꯗ ꯃꯅꯥꯎꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯤꯠꯌꯦꯡ ꯑꯗꯨ ꯚꯥꯞ ꯇꯥꯔꯛꯄꯗ ꯁꯝꯂꯝꯕ ꯇꯣꯟꯒꯤ ꯃꯈꯨꯠ ꯇꯞꯅ ꯊꯥꯗꯣꯛꯏ ꯅꯨꯄꯥꯗꯣ꯫ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯂꯦꯞꯄꯤ ꯃꯩꯔꯥꯕꯒꯤ ꯃꯥꯡꯗ꯫ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯇꯨꯝ ꯈꯔ ꯆꯠꯊꯅ ꯂꯦꯞꯂꯤꯕ ꯂꯥꯏꯖ ꯇꯥꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ꯫ ꯁꯅꯥ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯎ꯫ ꯅꯨꯡꯁꯤꯒꯤ ꯋꯥꯗ ꯌꯦꯠꯂꯨꯗꯦ꯫ ꯂꯥꯏꯖ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯅꯨꯡꯁꯤꯒꯤ ꯇꯨꯡꯗ ꯂꯦꯞꯄꯤ꯫ ꯋꯥꯐꯝ ꯑꯁꯤ ꯂꯥꯏꯖꯒ ꯃꯔꯤ ꯂꯩꯅꯔꯝꯂꯣꯏ ꯍꯥꯏꯕ ꯅꯨꯡꯁꯤꯅ ꯃꯨꯟꯅ ꯈꯪꯉꯤ꯫ ꯕꯥꯅꯨ ꯂꯩꯃꯒꯤ ꯃꯁꯨ ꯅꯨꯄꯤꯁꯦ ꯃꯕꯣꯛꯅ ꯍꯩꯅ ꯁꯦꯝꯗꯨꯅ ꯌꯣꯛꯄ ꯃꯁꯨꯅꯤ꯫ ꯃꯥꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯈꯣꯟ ꯀꯟꯗꯦ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ ꯆꯤꯡꯕꯥꯗ ꯃꯣꯃꯣꯟ ꯇꯧꯔꯒ꯫ ꯏꯅꯥꯎ ꯏꯕꯦꯝꯃ ꯏꯆꯦꯒꯤ ꯑꯁꯣꯏꯕꯅꯤ꯫ ꯏꯕꯦꯝꯃ ꯁꯅꯥꯕꯨ ꯂꯥꯟꯅ ꯂꯧꯒꯅꯨ꯫ ꯃꯤꯅ ꯂꯤꯂꯥ ꯍꯧꯔꯛꯂꯕꯅꯤꯅ ꯅꯨꯡꯁꯤ ꯃꯈꯥ ꯆꯠꯊꯔꯒꯦ ꯈꯜꯂꯤ꯫ ꯀꯔꯝꯅ ꯂꯤꯂꯥꯅꯣ ꯈꯪꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯇꯣꯟꯗꯨ ꯄꯥꯈꯠꯂꯛꯂꯤ꯫ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯎꯕꯗ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯔꯣꯕꯠꯅ ꯄꯥꯈꯠꯂꯕꯣꯏ ꯅꯤꯡꯗꯨꯅ ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯅꯨꯡꯁꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯩꯔꯥꯕꯗ ꯑꯣꯟꯁꯤꯜꯂꯒ꯫ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯏꯇꯩꯃꯅ ꯁꯣꯏꯕꯅꯤ꯫ ꯅꯪꯅ ꯈꯨꯃꯟ ꯏꯕꯦꯝꯃꯒꯤꯗꯃꯛ ꯂꯩꯕ ꯁꯟꯗ꯭ꯔꯦꯝꯕꯤ ꯄꯔꯦꯡꯗꯣ ꯇꯥꯟ ꯆꯥꯟꯅꯗꯨꯅꯅꯦ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯏꯇꯩꯃꯒꯤ ꯁꯅꯥ ꯃꯔꯛꯇꯁꯨ ꯌꯥꯎꯔꯝꯂꯦ꯫ ꯁꯤꯒꯤ ꯈꯟꯅ ꯄꯨꯊꯣꯛꯂꯒ ꯊꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯥꯎꯕꯅ ꯄꯨꯔꯛꯇꯨꯅ ꯈꯪꯂꯦ꯫ ꯏꯅꯥꯎꯒ ꯆꯞ ꯃꯥꯟꯅꯔꯝꯂꯦ ꯍꯥꯏꯗꯨꯅ ꯑꯩꯗꯤ ꯑꯇꯣꯞꯄ ꯁꯤꯗꯨꯅ ꯂꯥꯛꯂꯦ꯫ ꯈꯨꯗꯣꯜꯗꯣ ꯍꯦꯟꯅ ꯐꯖꯅꯕ ꯍꯥꯏꯅ ꯑꯩꯅ ꯂꯤꯛꯀꯤ ꯎꯄꯨ ꯑꯃ ꯁꯤꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯦꯟꯅꯕꯤꯁꯤꯡꯅ ꯊꯧꯔꯥꯡ ꯇꯧꯕꯗ ꯚꯥꯞ ꯑꯣꯏꯍꯧꯗ꯭ꯔ ꯃꯥꯜꯂꯦ꯫ ꯅꯪꯅ ꯂꯩꯔꯛꯄꯗꯣ ꯊꯅꯝꯂꯒ ꯑꯩꯒꯤ ꯑꯃꯟꯕꯗꯣ ꯑꯣꯏꯅ ꯄꯨꯔꯒ ꯂꯥꯛꯂꯤꯗꯅ꯫ ꯃꯇꯩꯃꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯃꯨꯟꯅ ꯇꯥꯏ ꯇꯥꯗꯕ ꯇꯧꯗꯦ꯫ ꯅꯥꯀꯜꯗ ꯂꯦꯞꯂꯤꯕ ꯇꯣꯜ ꯃꯤꯍꯨꯟ ꯆꯦꯡꯒꯨꯝ ꯆꯦꯡꯉꯥꯟꯅꯩ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯁꯨ ꯃꯇꯥꯡꯗꯨꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯦ꯫ ꯃꯗꯨꯒꯤ ꯃꯇꯝ ꯋꯥꯠꯂꯤ ꯈꯪꯕꯅ ꯅꯣꯛꯂꯗꯨꯅ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯩ꯫ ꯑꯗꯨꯝ ꯊꯣꯛꯎ ꯇꯝꯕꯅ ꯑꯩꯒꯤ ꯁꯟꯗ꯭ꯔꯦꯝꯕꯤ ꯄꯔꯦꯡꯒꯤ ꯅꯨꯡ ꯃꯀꯨꯞ ꯑꯃꯅꯦ꯫ ꯂꯤꯛ ꯍꯥꯞꯂꯛꯄ ꯎꯄꯨꯗꯨꯗ ꯇꯥꯔꯝꯂꯦ꯫ ꯆꯞ ꯃꯥꯟꯅꯔꯕꯁꯨ ꯏꯁꯥꯒꯤ ꯄꯣꯠ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯈꯟꯗꯣꯛꯄ ꯍꯦꯛ ꯉꯝꯃꯤꯗꯣ꯫ ꯃꯁꯤꯕꯨ ꯈꯪꯅꯔꯛꯂꯗꯤ ꯆꯣꯞꯄ ꯇꯥꯔꯦ ꯈꯟꯗꯨꯅ ꯑꯩꯅ ꯏꯕꯦꯝꯃ ꯁꯅꯥꯗ ꯍꯥꯏꯖꯔꯒꯅꯦ ꯂꯤꯛ ꯑꯗꯣ ꯂꯣꯟꯅ ꯂꯧꯊꯣꯛꯍꯟꯕꯅꯤ꯫ ꯍꯨꯕꯗꯤ ꯅꯠꯇꯦ ꯊꯣꯏꯕ꯫ ꯅꯪꯒꯤ ꯑꯁꯦꯡꯕꯗꯣ ꯂꯧꯅꯕ ꯑꯩꯅ ꯀꯣꯅꯨꯡꯗ ꯃꯤ ꯊꯥꯈꯤ꯫ ꯈꯨꯃꯟ ꯏꯕꯦꯝꯃꯅ ꯃꯇꯥꯡ ꯆꯥꯅ ꯂꯧꯊꯣꯛꯂꯒ ꯊꯝꯂꯤꯉꯩ ꯁꯤꯟꯗꯣꯛꯅꯒꯦ ꯈꯟꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯣꯅꯨꯡꯗꯒꯤ ꯃꯤ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯏꯅꯥꯎ ꯏꯕꯦꯝꯃꯒꯤ ꯋꯥꯈꯜ ꯂꯥꯡꯐꯩ ꯆꯠꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦꯗꯅ꯫ ꯏꯇꯩꯃꯒꯤ ꯑꯁꯣꯏꯕꯅꯤ꯫ ꯈꯨꯃꯟ ꯏꯕꯦꯝꯃ ꯆꯤꯡꯅꯕ ꯊꯥꯗꯣꯛ꯫ ꯏꯕꯦꯝꯃ ꯁꯅꯥꯅ ꯉꯝꯂꯣꯏ ꯍꯥꯏꯖꯔꯕꯁꯨ ꯑꯩꯅ ꯃꯥꯕꯨ ꯑꯍꯦꯟꯕ ꯋꯥ ꯍꯥꯏꯗꯨꯅ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯍꯟꯕꯅꯤ꯫ ꯇꯣꯟꯗꯨ ꯇꯧꯐꯝ ꯈꯪꯗ ꯅꯣꯛꯁꯤꯟꯅꯩ꯫ ꯅꯨꯡꯁꯤꯅ ꯑꯗꯨꯛ ꯍꯩꯅ ꯁꯦꯝꯗꯣꯔꯛꯀꯅꯤ ꯍꯥꯏꯕ ꯃꯥꯅ ꯈꯜꯂꯨꯗꯦ꯫ ꯂꯤꯛꯇꯨ ꯃꯥꯅ ꯂꯣꯠꯁꯤꯜꯂꯒ ꯊꯝꯂꯒ ꯂꯥꯏꯖꯕꯨ ꯍꯨꯔꯥꯟꯕ ꯇꯥꯍꯟꯕꯅꯤ꯫ ꯅꯨꯡꯁꯤꯕꯨꯁꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯂꯥꯏꯖꯕꯨꯁꯨ ꯃꯩꯔꯥꯕꯒ ꯂꯣꯏꯅꯍꯟꯗꯕ꯫ ꯃꯁꯤ ꯈꯜꯂꯒ ꯑꯗꯨꯛ ꯊꯤꯕ ꯊꯧꯔꯥꯡ ꯑꯃ ꯁꯤꯜꯂꯨꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯏꯐ ꯐꯥꯗꯣꯛꯂꯒ ꯍꯥꯏꯔꯛꯂꯦ꯫ ꯋꯥꯔꯤꯗꯨ ꯏꯇꯦꯟ ꯇꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯇꯣꯟ ꯃꯩꯔꯥꯕꯗ ꯌꯦꯡꯂꯦ꯫ ꯈꯜꯂꯨꯕꯗꯨꯃꯛꯅꯤ ꯅꯨꯄꯥꯗꯨꯒꯤ ꯃꯥꯏꯊꯣꯡꯗ ꯂꯩꯔꯝꯕ ꯑꯁꯥꯎꯕꯗꯣ ꯇꯞꯅ ꯇꯞꯅ ꯃꯥꯡꯈꯤꯔꯝꯂꯦ꯫ ꯅꯨꯡꯁꯤꯅ ꯃꯅꯥꯎꯕꯨ ꯌꯦꯡꯂꯒ ꯑꯃꯨꯛꯁꯨ ꯍꯪꯂꯛꯏ꯫ ꯁꯥꯎꯒꯟꯕ ꯏꯅꯥꯎꯅꯤ꯫ ꯅꯪꯒꯤ ꯑꯁꯥꯎꯕꯗꯨꯅ ꯃꯔꯥ ꯂꯩꯖꯗꯕ ꯑꯉꯥꯡꯁꯤꯗ ꯀꯔꯤ ꯀꯔꯤꯗꯤ ꯍꯥꯏꯕꯤꯔꯨꯔꯦ? ꯀꯔꯤ ꯗꯟꯗꯤ ꯐꯪꯈ꯭ꯔꯕ? ꯅꯨꯄꯥꯗꯨ ꯂꯥꯏꯖꯗ ꯌꯦꯡꯂꯛꯏ꯫ ꯃꯥꯅ ꯌꯦꯡꯕ ꯈꯛꯇꯅꯤ ꯅꯨꯄꯤꯗꯨꯒꯤ ꯃꯤꯠꯌꯦꯡꯗꯤ ꯀꯅꯥꯗꯁꯨ ꯊꯝꯂꯝꯗꯦ꯫ ꯃꯩꯔꯥꯕ ꯈꯨꯝꯂꯔꯣꯏ ꯈꯪꯕꯅ ꯂꯥꯞꯇꯞ ꯂꯦꯞꯂꯤꯕ ꯅꯥꯎꯕꯅ ꯑꯣꯏꯅ ꯅꯨꯡꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯦ꯫ ꯀꯀꯥ ꯆꯥꯎꯕꯒꯤ ꯏꯃꯨꯡ ꯉꯁꯤꯃꯛ ꯀꯣꯅꯨꯡ ꯊꯥꯗꯣꯛꯅꯕ ꯂꯦꯞꯈ꯭ꯔꯕꯅꯤ ꯏꯇꯩꯃꯁꯤꯕꯦꯝꯃ꯫ ꯑꯣꯟꯊꯣꯛꯏꯗ꯫ ꯑꯩꯒꯤ ꯑꯁꯣꯏꯕꯕꯨ ꯅꯪꯅ ꯁꯥꯎꯍꯟꯗꯨꯅ ꯑꯔꯦꯝꯕꯗ ꯃꯤꯒꯤ ꯏꯃꯨꯡ ꯋꯥꯍꯟꯒꯗꯧꯔꯦ꯫ ꯌꯥꯝꯕꯨꯡ ꯁꯅꯈ꯭ꯌꯥꯗ ꯍꯪꯒꯠꯂꯨꯔꯁꯨ ꯅꯪꯅꯕꯨ ꯍꯥꯏꯔꯗꯤ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ꯫ ꯑꯩꯒꯤ ꯋꯥꯔꯤ ꯇꯥꯔꯐꯧ ꯅꯪ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯦꯞꯂꯕ꯭ꯔꯥ ꯏꯕꯨꯡꯉꯣ? ꯃꯇꯩꯃꯅ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝ ꯂꯥꯏꯖꯅ ꯃꯉꯣꯟꯗ ꯀꯔꯤꯒꯤꯗꯃꯛ ꯍꯥꯏꯗꯕꯅꯣ? ꯑꯔꯦꯝꯕꯗ ꯆꯩꯊꯣꯛꯂꯣꯏ ꯈꯜꯂꯤ꯫ ꯆꯩꯔꯨꯔꯒ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯤꯕ? ꯃꯁꯥꯅ ꯈꯪꯖꯗꯦ꯫ ꯀꯅꯥꯅꯁꯨ ꯈꯪꯗꯦ꯫ ꯂꯥꯏꯖꯒꯤ ꯈꯟꯗꯨꯅ ꯃꯥꯒꯤ ꯋꯥꯍꯩ ꯍꯣꯡꯗꯣꯛꯄꯗꯤ ꯑꯣꯏꯐꯝ ꯊꯣꯛꯇꯦ꯫ ꯑꯗꯨꯕꯨ ꯃꯇꯥꯡꯗꯣ ꯃꯇꯩꯃꯒꯤ ꯋꯥ ꯌꯥꯎꯔꯛꯂꯦ꯫ ꯃꯥꯒꯤ ꯑꯄꯥꯝꯕꯗ ꯂꯣꯌꯨꯝꯕ ꯐꯥꯎꯕ ꯇꯥꯛꯇꯅ ꯃꯥꯒꯤ ꯃꯅꯤꯡ ꯇꯧꯕ ꯌꯥꯝꯅ ꯌꯥꯎꯈꯤ꯫
ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯅꯨꯡꯁꯤꯒꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛꯇꯤ ꯃꯩꯔꯥꯕꯅ ꯇꯧꯈꯤꯗꯦ꯫ ꯃꯃꯥ ꯁꯛꯄꯤ ꯃꯇꯩꯃꯅꯤ꯫ ꯃꯃꯤꯠꯇ ꯃꯁꯥ ꯎꯖꯗ꯭ꯔꯕ ꯅꯨꯡꯁꯤꯅ ꯈꯖꯤꯛꯇꯪꯗ ꯊꯋꯥꯏ ꯁꯣꯛꯈꯤꯕꯗꯣ ꯃꯩꯔꯥꯕꯅ ꯄꯥꯝꯗꯦ꯫ ꯋꯥꯈꯜꯗ ꯑꯗꯨꯝꯅ ꯈꯜꯂꯕꯁꯨ ꯃꯤꯠꯌꯦꯡꯗꯤ ꯂꯥꯏꯖꯗꯅꯤ꯫ ꯉꯥꯏꯍꯥꯛ ꯁꯨꯝ ꯌꯦꯡꯂꯝꯂꯒ ꯃꯇꯩꯃꯗ ꯊꯣꯛ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯝꯃꯤ, "ꯃꯇꯝꯁꯤ ꯊꯦꯡꯉꯦ ꯏꯇꯩꯃꯁꯤ, ꯀꯣꯅꯨꯡꯗ ꯍꯜꯂꯒ ꯄꯣꯊꯥꯕꯤꯔꯨꯔꯣ." ꯋꯥꯍꯩꯁꯤꯃ ꯍꯥꯏꯔꯒ ꯐꯅ ꯀꯨꯏꯅ ꯂꯦꯞꯄꯤ꯫ ꯅꯨꯡꯁꯤꯅ ꯃꯥꯒꯤ ꯋꯥꯍꯩ ꯑꯃ ꯉꯥꯏꯕꯒꯤ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯨ ꯎꯔꯒ ꯂꯣꯟꯅ ꯇꯞꯅ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯝꯃꯤ, "ꯋꯥꯔꯤꯁꯤ ꯌꯥꯝꯕꯨꯡ ꯌꯧꯍꯜꯂꯨꯔꯅꯨ." ꯃꯁꯤ ꯈꯛꯇ ꯍꯥꯏꯔꯝꯂꯒ ꯂꯦꯞꯂꯤꯕ ꯀꯅꯥꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯃꯐꯝꯗꯨꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯥꯎꯕꯁꯨ ꯅꯨꯡꯁꯤꯗ ꯕꯦꯕꯥꯔ ꯍꯥꯏꯐꯦꯠꯇꯪ ꯎꯠꯂꯝꯂꯒ ꯃꯩꯔꯥꯕꯒꯤ ꯇꯨꯡ ꯏꯟꯅꯈꯤ꯫ ꯆꯥꯎꯕꯕꯨ ꯄꯟꯗꯨꯅ ꯍꯥꯏꯔꯝꯗ꯭ꯔꯕꯁꯨ ꯋꯥꯔꯤꯁꯤ ꯌꯥꯝꯕꯨꯡ ꯌꯧꯍꯜꯂꯨꯔꯅꯨ ꯍꯥꯏꯔꯝꯕ ꯋꯥꯍꯩꯗꯨꯅ ꯅꯨꯡꯁꯤ ꯚꯥꯞ ꯇꯥꯈ꯭ꯔꯦ꯫ ꯃꯃꯣꯟ ꯅꯣꯛꯍꯧꯋꯤ꯫ ꯃꯥꯅ ꯈꯪꯉꯤ ꯑꯅꯤꯡꯕꯗ ꯇꯧꯕꯗ ꯃꯥꯒꯤ ꯃꯅꯥꯎꯁꯤ ꯃꯥꯅ ꯋꯥꯕ ꯎꯕ ꯉꯝꯗꯦ, ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯉꯝꯂꯣꯏ꯫ ꯅꯨꯡꯁꯤꯒꯤ ꯄꯣꯡꯖꯕ ꯃꯤꯅꯣꯛ ꯎꯕꯗ ꯈꯨꯃꯟ ꯏꯕꯦꯝꯃꯒꯤ ꯊꯃꯣꯏꯗ ꯂꯣꯟꯅ ꯀꯞꯂꯤ ꯀꯅꯥ ꯈꯪꯍꯟꯗ꯫ ꯃꯌꯥꯝ ꯇꯤꯜꯂꯤꯕꯗꯨ ꯌꯥꯎꯗꯦ꯫ ꯑꯉꯥꯡ ꯑꯣꯏꯖꯔꯁꯨ ꯂꯨꯋꯥꯡ ꯏꯕꯨꯡꯉꯣꯅꯤ꯫ ꯃꯆꯦꯅ ꯂꯩ ꯃꯁꯤꯖꯅꯤ, ꯃꯥꯕꯨ ꯀꯔꯤꯒꯤ ꯁꯪꯒ ꯆꯥꯎꯔꯣꯏ꯫ ꯃꯊꯧꯁꯨ ꯆꯤꯜꯂꯤ꯫ ꯃꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯨꯟꯕ ꯅꯨꯃꯤꯠꯁꯤꯅ ꯍꯦꯟꯅ ꯑꯆꯤꯟꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯔꯥꯛꯄ ꯐꯝꯅꯥꯏꯕꯁꯤꯡ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯕꯅ ꯃꯊꯧ ꯑꯣꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯂꯣꯏꯅ ꯇꯣꯛꯊꯣꯛꯂꯒ ꯃꯥꯅ ꯂꯤꯟꯗꯥꯕꯨ ꯊꯤꯔꯛꯂꯤꯁꯦ ꯐꯅꯗꯤ ꯃꯀꯨꯏꯔꯦ꯫ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤ ꯃꯥ ꯌꯦꯡꯂꯨꯗꯦ꯫ ꯈꯨꯃꯟ ꯁꯪꯒꯥꯏꯗꯨꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯆꯪꯗꯨꯅ ꯀꯣꯏꯊꯤ ꯍꯦꯛꯇ ꯊꯤ, ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯊꯤꯔꯒꯦ ꯂꯦꯞꯂꯗꯨꯅ꯫ ꯑꯗꯨꯕꯨ ꯁꯨꯛꯎꯃꯛ ꯎꯔꯛꯇ꯭ꯔꯕꯗ ꯕꯣꯏ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯃꯊꯟꯗ ꯁꯣꯜꯂꯤ꯫ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨ ꯍꯥꯟꯅꯗꯤ ꯎꯈ꯭ꯔꯦꯕꯨ, ꯉꯁꯥꯏ ꯊꯦꯡꯅꯔꯤꯗꯨꯅ ꯕꯨꯠ ꯄꯦꯠꯀ ꯑꯣꯏꯔꯝꯗꯅꯀꯣ꯫ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯊꯤꯕ ꯆꯠꯄ ꯍꯥꯏꯕꯨ ꯍꯌꯦꯡ ꯑꯩ ꯂꯩꯒ ꯈꯨꯅꯤꯡ ꯁꯥꯡ ꯇꯤꯡꯊꯣꯛꯑꯒ ꯌꯥ ꯀꯣꯡꯒꯣꯜ ꯕ꯭ꯔꯤꯛꯕꯤ ꯀꯥꯔꯒ ꯇꯤꯡ ꯂꯩꯔꯝꯗꯅꯅꯦ꯫ ꯐꯖꯔꯦꯅꯦ ꯑꯗꯨꯗꯤ, ꯃꯅꯤꯄꯨꯔꯗ ꯃꯁꯛ ꯈ꯭ꯋꯥꯏ ꯐꯖꯕ ꯅꯨꯄꯥꯅꯤꯅ ꯑꯩꯅ ꯃꯨꯛꯂꯤꯁꯤ ꯈꯨꯁꯤ ꯆꯥꯗꯅ ꯁꯤꯕꯗ ꯏꯖꯠꯀꯥꯁꯦ ꯁꯨꯝꯕ ꯌꯥꯗꯕ ꯐꯗꯤ ꯑꯃꯟꯕ ꯁꯥꯗꯣꯔꯤꯕꯅꯤ꯫ ꯅꯥꯔꯛ ꯃꯣꯡꯁꯣꯡꯁꯤꯗ ꯀꯨꯏꯅ ꯂꯦꯞꯄ ꯆꯨꯝꯗꯦꯅꯦ ꯑꯩꯕꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯥꯛ ꯌꯦꯠ ꯂꯩꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯏꯂꯥꯞ ꯂꯥꯞꯇꯅ ꯃꯤ ꯈꯔ ꯉꯨꯔꯨꯡ ꯉꯨꯔꯨꯡ ꯋꯥ ꯉꯥꯡꯅꯕ ꯃꯥꯟꯕ ꯑꯃ ꯇꯥꯔꯛꯄꯗ ꯕꯣꯏ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯅꯣꯡꯆꯨꯞ ꯊꯪꯕ ꯈꯨꯃꯟꯒꯤ ꯍꯤꯡꯒꯣꯜ ꯑꯗꯣꯝꯗ ꯁꯤꯖꯤꯟꯅꯕ ꯄꯣꯠ ꯆꯩ ꯊꯝꯐꯝ ꯑꯣꯏꯕ ꯌꯨꯝ ꯃꯆꯥ ꯑꯃ ꯂꯩꯔꯤꯕ ꯑꯗꯣꯝꯗꯅꯤ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯣ꯫ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯤ꯫ ꯅꯛꯁꯤꯜꯂꯛꯄꯗ ꯎꯔꯛꯂꯦ ꯃꯩ ꯃꯆꯥ ꯑꯃ ꯊꯥꯜꯂꯤꯕꯗꯣ꯫ ꯈꯣꯡꯀꯥꯞ ꯈꯖꯤꯛ ꯌꯥꯡꯈꯠꯂꯒ ꯊꯥꯡꯂꯛꯏ꯫ ꯅꯛꯁꯤꯜꯂꯛꯄꯗ ꯎꯔꯛꯂꯦ ꯉꯁꯤꯒꯤ ꯃꯐꯝ ꯑꯁꯤꯕꯨ ꯗꯦꯀꯣꯔ ꯇꯧꯔꯝꯕ ꯃꯈꯣꯏ ꯈꯔꯗꯣ ꯑꯣꯝꯁꯤꯟꯗꯨꯅ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯔꯤꯕꯗꯣ꯫ ꯋꯥꯔꯤꯁꯨ ꯁꯥꯟꯅꯔꯤ ꯅꯣꯛꯇꯨꯅ, ꯈꯣꯟꯖꯦꯜꯗꯤ ꯌꯥꯝꯅ ꯍꯧꯅꯗꯦ꯫ ꯂꯦꯝꯍꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯅꯨꯡꯉꯥꯏꯍꯧꯔꯤꯕꯗꯣ ꯃꯈꯣꯏꯒꯤ ꯃꯄꯥꯜꯗꯅꯤ, ꯃꯈꯣꯏꯅ ꯁꯦꯝꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯟꯕ ꯌꯨꯝꯗꯨꯗ ꯑꯆꯥꯄꯣꯠꯁꯤꯡꯗꯣ ꯆꯦ ꯑꯃꯒꯤ ꯃꯊꯛꯇ ꯍꯩꯗꯣꯛꯂꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤ꯫ ꯎꯕꯗ ꯈꯪꯉꯤ ꯃꯌꯥꯝꯅ ꯆꯥꯅꯍꯧꯔꯤꯕ ꯑꯆꯥ ꯑꯊꯛꯇꯨ ꯅꯠꯇꯦ ꯍꯥꯏꯕ꯫ ꯅꯨꯡꯉꯥꯏꯊꯣꯛꯄꯅ ꯃꯁꯔꯨꯛ ꯑꯣꯏꯕ ꯅꯨꯄꯥꯗꯣ ꯁꯛꯇꯝ ꯑꯃ ꯇꯧꯏ꯫ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯊꯤꯔꯛꯄ ꯅꯨꯄꯤꯗꯨꯁꯨ ꯂꯩꯔꯦ, ꯑꯗꯨꯕꯨ ꯆꯪꯁꯤꯟꯕꯗꯤ ꯉꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯁꯨꯝ ꯌꯦꯡꯂꯝꯂꯒ ꯈꯣꯡꯂꯩ ꯊꯨꯅ ꯃꯥꯏ ꯂꯩꯔꯛꯂꯦ꯫ ꯃꯥꯕꯨ ꯍꯥꯏꯐꯦꯠ ꯎꯍꯧꯕ ꯂꯤꯟꯗꯥꯗꯨ ꯏꯉꯛ ꯉꯛꯅ ꯌꯦꯡꯍꯧꯏ꯫ ꯃꯌꯥꯝ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯔꯤꯕꯗꯣ ꯃꯈꯥ ꯆꯠꯊꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ꯫ ꯕꯣꯏꯅ ꯂꯥꯛꯂꯝꯃꯤꯗꯣ ꯀꯔꯤꯒꯤꯅꯣ ꯈꯪꯅꯤꯡꯕꯅ ꯍꯦꯜꯂꯛꯂꯦ꯫ ꯄꯨꯛ ꯍꯧꯒꯠꯂꯤ꯫ ꯀꯅꯥꯗ ꯇꯥꯛꯂꯝꯗ ꯄ꯭ꯔꯕꯔ ꯆꯦꯟꯊꯣꯔꯛꯂꯦ꯫ ꯅꯨꯄꯥꯗꯨ ꯂꯥꯞꯅ ꯆꯠꯂꯝꯗꯕꯅ ꯇꯍꯥ ꯇꯍꯥ ꯇꯥꯟꯅꯔꯒ ꯀꯧꯔꯛꯏ, "ꯁꯦꯂꯨꯡꯕ!" ꯑꯃꯗꯨꯁꯨ ꯆꯞ ꯂꯦꯞꯂꯒ ꯑꯣꯟꯊꯣꯔꯛꯂꯦ꯫ ꯂꯤꯟꯗꯥ ꯅꯣꯛꯐꯦꯠ ꯇꯧꯏ꯫ "ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯍꯧꯔꯒꯦ? ꯑꯅꯛꯄꯗ ꯃꯈꯣꯏ ꯈꯔ ꯂꯩꯔꯝꯕꯅꯤ, ꯆꯥꯛ ꯂꯥꯝꯅꯔꯛꯄꯗꯨꯗ ꯁꯣꯝꯗ ꯑꯣꯏꯅ ꯂꯥꯛꯂꯕ." ꯕꯣꯏ ꯉꯥꯏꯍꯥꯛ ꯈꯨꯝꯗꯦ, ꯑꯗꯨꯕꯨ ꯅꯨꯡꯁꯛ ꯅꯨꯡꯖꯥꯅꯕꯁꯦ ꯃꯥ ꯍꯩꯅꯗꯕꯅ ꯏꯌꯥꯡ ꯌꯥꯡꯊꯣꯔꯛꯏ꯫ "ꯑꯩꯒꯤ ꯍꯧꯗꯣꯡ ꯑꯃ ꯃꯥꯡꯈꯤꯕ ꯑꯗꯨ ꯊꯤꯔꯛꯄꯅꯤ꯫ ꯁꯨꯝ ꯊꯤꯔꯛꯄꯗ ꯁ꯭ꯋꯥꯏ ꯌꯧꯁꯤꯜꯂꯛꯄꯅꯤ꯫ ꯑꯁꯣꯝꯗ ꯑꯋꯥꯠꯄ ꯀꯩꯝ ꯂꯩꯇꯦ." "ꯈꯨꯃꯟ ꯏꯕꯦꯝꯃꯒꯤ ꯕꯔꯊꯗꯦꯁꯦ ꯍꯧꯗꯣꯡꯁꯦ ꯏꯟꯚꯥꯏꯠ ꯇꯧꯕ꯭ꯔꯥ?" ꯕꯣꯏ ꯅꯧꯊꯣꯔꯛꯂꯦ꯫ "ꯀꯔꯤꯅꯣꯍꯦ ꯖꯥꯠ ꯖꯥꯠ, ꯑꯩꯅ ꯈꯔ ꯐꯔꯛ ꯇꯥꯕꯅꯦ, ꯅꯪꯅ ꯈꯔ ꯇꯥꯕꯅꯦ, ꯏꯕꯥꯅꯤ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯗꯤ ꯌꯥꯝ ꯁꯣꯏꯗ꯭ꯔꯣ?" ꯍꯧꯗꯣꯡ ꯊꯤꯔꯛꯄꯅꯦ ꯍꯥꯏꯕꯗꯨꯗ ꯑꯗꯩꯗꯣ ꯉꯥꯏꯍꯥꯛ ꯆꯞ ꯆꯞ ꯑꯃꯨꯛ ꯂꯦꯞꯄꯤ꯫ ꯋꯥ ꯂꯩꯔꯛꯇꯗꯅ ꯕꯣꯏꯅ ꯑꯃ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯤ, "ꯅꯪꯁꯨ ꯌꯥꯎꯔꯨ ꯂꯥꯎꯗꯅ, ꯅꯣꯏ ꯑꯃ ꯃꯔꯛꯇ ꯌꯥꯎꯕ ꯍꯥꯏꯁꯦ ꯑꯁꯣꯏ ꯑꯉꯥꯝ ꯎꯗꯣꯏꯅꯤ꯫ ꯀꯅꯥ ꯈꯪꯅꯤ, ꯅꯣꯏꯅ ꯅꯈꯨꯠ ꯆꯪꯅ ꯁꯦꯝꯖꯕ ꯂꯩꯁꯤꯡꯗꯣ ꯑꯔꯥꯛꯄ ꯃꯤꯁꯤꯡꯅ ꯑꯃꯃꯝ ꯌꯦꯞꯄ ꯆꯠꯈ꯭ꯔꯗꯤ ꯅꯣꯏ ꯌꯥꯝ ꯊꯤꯅ ꯃꯥꯡꯖꯅꯤ, ꯃꯥꯡꯖꯔꯣꯏꯗ꯭ꯔꯣ?" ꯑꯁꯨꯛ ꯌꯥꯝ ꯆꯥꯎꯈ꯭ꯔꯕ ꯐꯝꯅꯥꯏꯕꯁꯤꯡꯗꯨꯅ ꯀꯩꯁꯨ ꯂꯩꯇꯕ ꯂꯩꯁꯤꯡꯁꯤꯕꯨ ꯃꯃꯜ ꯂꯩꯕ ꯈꯟꯕꯤꯗꯨꯅ ꯍꯨꯗꯨꯅ ꯄꯨꯒꯦꯕꯨ ꯈꯜꯂꯗꯤ ꯄꯨꯖꯁꯅꯨ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯌꯥꯎꯁꯟꯕꯗꯣ ꯋꯥꯍꯪ ꯃꯔꯛꯇ ꯀ꯭ꯋꯥꯛ ꯏꯊꯟꯗ ꯂꯦꯞꯂꯨꯕꯒ ꯑꯝꯍꯥꯅꯤ꯫
Haininglibado khanglaso boy serious oisinle irai laina wado onthoragले Karigi kwangno kwakta nate umai bi wo nongsa bi wo machi machi thet na yam le hobani kwak so mix toksin ba kaide mai pamsabini Linda to ingaw ngaw ningli Karino umai bi nongsa bi haide boy nokladuna Aigya kunjage sorgi macha no pido khangidana Brahman ningol apaw bido maduna umai bini to ngam khraba nongja bi sine mai party im lei masam ngang thok ngang bi jagoi sabi be masana ama moi le hobani aduna kwak nang siyaw ba kaide habani da nokmi taram badu chap lep la hangi jagoi sabi sana hari se konong gidora konong da ning them cha singi chak thongba kaka du gi macha no pini phauram dori poni hala ya ba ngang nate cinema lorak pada manoi bungo gado mana phatar sumdalaga mangon doina ngaw khibra khangdi bapta di wari do adu bulinda wa khali yamna khankhre laisana mapum sida irai laine lakpoi thokte nahan mangonda paisa piram laga chatkraba matong pau phawna na bona bani ngamkhidre konongda chatkadabasu hekta raiba oidabana paisa singdugi mari makhong hangining bani phattaba lambida chatlabra khanda linda thawai wari tanja chana manungdagi mabu kaurakpana boiga kainaragle wakhaldi khanba lepte boina nokmi leptuna mabu yinghobada uramdana changakle